E-PAO tabiriba khudimak po Uidram Susmitana ayuki pau pizari ahanbida maruoiba headline. Manipur gi political gi charang naba phibam gi matangda governor ga unarure atobada miyam gi lengak amal laklagani habigi thazabal lei haina speaker na phongdorakli Irang asi maitai purupna matam chana mikap thoklam labandi phibam asi yoramdaba yai haina Arun Kumar na phongdokhrei New Delhi na Pakistan gi water supply da apan piba amasung military strike chatharak labadi nuclear weapon phawba sizinagani haina Pakistan phongdorakli Pausandona bijari Manipur gi political gi charang naba phibam gi matangda governor ga unarure athobada miyam gi lengak amalak lagani habigi thajabalei haina speaker na phongdorakli State asida hauzik rajniti gi tang tadaba phibam asigi matangda haukiba nongmanini gi mamangda Manipur gi governor Ajay Kumar Vallaga unadura wari sanare athuba matamda state asida miyam gi lengak amalak lagani habigi thajabal leire haina assembly gi speaker su oiriba ya school kendra gi MLA TH Saitabratana ngarang kendra asigi manung chana leiba wangkhai kethel asangbida nauna saba mairasang ama sangaba ga mari leirana media singa unaba amada phongdokrei Mahat Amakatana haikibada hauzik lamdam asida oiriba tangdu leitadaba phibam amadi political gi oiba charangnaba asigi matangda governor ga unakibani adubu miyam gi mihut sing gi oiba lengak ama semba haibasi MLA sing punsinduna lengak semlage haina claim tawraba matamda khaktada oithokadabani Hiram asigi matangdadi legislative assembly gi speaker oina leibana mahaki oiba government tamakti piningde adubu athuba matamda MLA singna miyamgi ihul khangna thabak paikhalakani habigi thajaba chauna lei Hiram asiga mari lenana haukiba numit kharani gi mamangdasu MLA kunma thoina khudek piduna lebak asigi prime minister Narendra Modi da ai bachirol thakiba leikrei Hauzik oriba Manipur gi phibam asida miyamgi mihutna semba lengak ama thamba haibasi yamna maru oiba amani President rule laklaga tawrakani khalamba thabak thoram ayamba mangam isan sandabagi mami tarakpa asina miyamgi thamoida miyamgi mihut singna lingba lengak ama sembagi apamba lei miyamgi apamba haibasi mihut oriba MLA singisu apamani miyamgi apamba adumak MLA singna athubada thabak onthorakani haibigi thajaba lei haina mahakna makhatana phongdokhi Irang asi maitai phurupna matam chana mikap thoklam labadi phibam asi oiramdaba yai haina Arun Kumar na phongdokhrei Hauzik thokleba Irang asi maitai phurupna matam chana mikap thoklam labadi phibam asi yoramdaba yai haina wangkhai kendra gi MLA TH Arun Kumar na ngarang nongpok ingkholda leiba ibudaw purai lombagi harauba amasung community hall ama nongna semjinduna miyamda khusinabagi thoramda phongdokhrei Nongpok Inkhol Pioneer Club amasung Ibudaw Puremba Thaugallup na sinuna pangthokiba thoram aduda Ibudaw Pureiromba Thaugallup ki president Angom Surjakantasu saruk yaki Thauramga mari lenana haraupung amasung community hall asi semgatpada achauba thodang lokhiba miyosingna lengyan fi yanuna ikai khumnabasu utkhi Thauram aduda MLA na makhatana haikibada miyamgi mihut ama oina khunai asi chawkhanaba thabak khara tawba habasi tangai fadaba amani Leibak asigi hauzik thokleba Irang asina akaknaba senfam kharana miyamgi thabak thoram ningba thungdaba kaya leitaba nate adubu miyamgi mihut ama oina kendra asi chawrabasu community hall saba yauna atai chawkhat thorangi thabak kaya paikhatli Sahi ani mapung pharak laba lal asina maitai phuruk ki lining laisolgi mafam kaya changba ngamdana leiriba asi maitai ekhoina matam chana mikap thok hodaba amadi lining laisolgi mafam singbu chahi amada amukhak harauraga yengsindana thambadagi atopa phurupna khodong chaba laukhibani maitai phuruk ki miyamna wa khanabada phongna khanaba asigi mahutta haidokpa yaba yadaba haiba thaushil amagi makhada lona thopna tawminasi haina su phongdokhi New Delhi na Pakistan gi water supply da apan piba amasung military strike chatharak labadi nuclear weapon phawba sizinagani haina Pakistan phongdorakli Mamang tha April 22 da Kashmir gi Pahalgam da terrorist attack chathaduna miyoi kuntaruk hakhiba thodok adugi matung tarakpada India gi maikaidagi karikumba Pakistan da military attack chatharaklaba amasung New Delhi gi maikaidagi Pakistan gi water supply da apan piraklabadi nuclear weapon phau sabchana thengnagani haina Russia da leiriba Pakistan gi ambassador Mohammad Khalid Zamali na phongdokhrei
Pakistangi top diplomat asina makhatana haikibada India gi maikaidagi Pakistan territory da military strike chathanaba hotnai haibigi intelligence report sing phangbat lei hairiba strike asi matam amada hekta chatharakpa yai adubu India gi maikaidagi Pakistan da military strike chatharakpa tarabadi conventional amasung nuclear weapon yauna angamba saktina chapchana thinagani Jammu Kashmir gi Pahalgam terrorist attack adu Pakistan ga mari amata leinade terrorist attack adu ga mari leinana India gi maikhaidagi Indus Water Treaty 1960 gi agreement India na suspend tawkiba adu wargi mawongni maram aduna Pakistan gi ising supply da apan mapirak labadi madugi chapchaba pakhum pigani haiki Pakistan gi top diplomat asina nawhona na India da warning tawrakhiba asi handakta ikui kuidana Pakistan gi defense minister Khawaja Asifna Zio News ta pikiba interview amada karigumba India gi maikaidagi Pakistan gi ising supply da apan mapirakpa amasung Indus Water Treaty adu thugaiduna Indus River da infrastructure sing sagalakpa tarabadi strike tawragani haina Fongdokhiba adugi ikan kanadanani marak seda Pakistan gi military na Pakistan amasung India lebak anigi marakta nauna lan tholakpa yaba phibam ama leiriba asiga mari lenana thangjanumita Abdali surface to surface missile test launch tawkhre hairiba missile asi kilometer chamri ge yankhai sana kapang ngambada natana conventional amasung nuclear payload sing puba ngami hari Nakal amaromda India gi maikaidagi su lalgi thorang ama oina Russia na saba Igla S missile Indian Army da supply tawkhre hairiba short range air defense system asi Indian Army gi oina air defense protection gi yamna maruoiba saruk amani hairiba Igla S air defense missile asi haukiba numit kharani gi mamangda Russia dagi thunglakibani amasung front line da leriba Indian Army sing da supply tawba haukhre Indian Army da hanadigi haunaso Pakistan akiba pirakliba kaya asi yenglaga indigenous integrated drone detection yauna jam killer drone yauna henba khulai kaya pithakrabani Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Katina Thinbadagi miyoi ama lekhidrei Ngarang ayuk Imphal City Police Station gi manung chanba Pauna Bazar gi Frienders Talkies Cinema Hall manakta leiba gali da Nupi ama mangak samda miyoi amana Katina thilambadagi gyan taadana taraga leirambadagi manak adu da leiramba miyoi singna auto da thangathuna hospital da pukhatuna laikanaba honabada laikanaba ngamdana lekhidre hari thodok aduga mari lenna police na chenerba miyoi adu fagakhre loinana case ama register tawduna thijinba haukhre thodok adu kanana karigi damakta chatharambano amasung general miyoi amadi laikhidraba victim adugi masak mamingdi hojik phawba press na phangba ngamdri Kuki singna cycle da pangthokiba separate day gi thoramda sizinakhiba nongmai police na fagatpa haukhre Megi tang ahumda Kangpopi district ki manung chanba cycle da committee on travel unity kotugi meeting makha da pangthokiba separate day gi thoramda camouflage uniform shetpa Mistran singna single barrel nongmai sizinaduna gun salute pikiba sing fagatnaba police na koithi thiba haukhre hari Thoram adubu mapung oina sinkiba local leader amadi mari leinaba singdasu police ki maikadigi samon thaduna police station da laknaba khangan khre hari Police ki pau asina hai cycle da pangthokiba separate degi thoram aduga mari lenana FIR ama lokhatle Police ki kangmunna thijinbagi thabak chathabada thoram aduda gun salute pibada chenakiba single barrel nongmai manga amadi camouflage uniform khara fagale makha tana su chenaba miyoi sing faganaba thiba humbagi akanba thabak hojik chathari hari miyoi ama lupa crore nifunipan henbagi brown sugar ga konana fare Malem gi kaitheda lupa crore nifunipan ga lak humdra rong ki mamal oigadaba brown sugar kg manga dasmik soino tarataruk ka konana miyoi ama security force ke kangmuna Chuchampur district ki manung chanba Gangpimul village gi fare hari Police ki pau asina hai farba miyoi adugi maming samte chahini funi thoi kawi mahakna tongan ba sapon kep chamriga taranipan da hatuna purakpa brown sugar sing adu four wheeler gari amada puduna lakhibani mangondagi mobile phone amasu fakale farba potlam sing aduga miyoi adu mari leinaba police station da khusina kibagaloina mahaki mathakta NDPS ki makhada case ama register tawkhre hari
Amaromda Manipur Police ke Kangbuna Ganja Lalonbada Chenaba Miyoi Ani Amasu Masa Masagi Lekadigi Fare Hari. Farba Miyoi Sing Aduna Porompat Maya Lekadigi Lesang Temratan Mete Chahiyang Kai Amadi Pungdong Bam Makhalekadigi Seram Arunjit Mete Alais Bizu Chahi Kuntra Humdoi Kawi. Makoi Ani Manipur Police ke Kangbuna Mamang Thagi Kunmapanda Pachoidigi Ganja Kezi Chaniga Humdra Nipan Gram Chanipanga Konana Fagat Kibani Hari. Manipur People's Convention da Saruk Yakiba Amasung support Taurakhiba Kudimapu Kokomina Thagalakli. Haukiba Chahi Lisangani Kulhumdogi Me Ahumdagi State Asida Kuki Narco Terrorist Singna Maitei Singda Landarakiba Asiga Mari Lenana Miyamgi Oiba Apunba Fireb Amalomina Naba Kokomina Sinduna Kumalampak Tapangtokiba Manipur People's Convention on 2 years of Manipur crisis da Saruk Yakiba Amasung support Taurakhiba Kudimapu Kokomigi Maikedigi Thagatpa Fongdorakli. Kokomina Thadorakpa Cherolamana Haribana Convention Adu Haukiba Chahi Lisangani Kulhumdoigi Me Ahumdagi Haurakiba Chahi Ani Faraklaba Laibak Thiba Wathok Lanthok Asi Loishin Baga Mari Lenana Amadi State Asida Santi Tangdu Leitaba Amasung Mahosagi Pibamda Hanjilaknaba Apunbagi Oiba Warep Amalobaga Mari Lenana Pangthokibani. Convention Asida Tongan ba ethnic group Singi local club organization Maira Paibi intellectual scholar socio-political commentator sing civil society ki leader sing amasung community kudimakna lamdam asida santi amasung security amuk hanan leinaba daita leina saruk yakiba amasung constructive oiba suggestion kaya piramba adugidamakta su thamoi sengna thagatba phangdorakli. District Administration, Manipur Police, Traffic Police, Yas Department, Fire Service, Health Service, Amasung, Red Cross Society ki Makedagi Thoram Asi Santi Oina Amadi, Mapungfa na Pangthokna Bagidamakta, Mapungphaba Coordination Amasung, Support Kaya Pibira Kiba Adugidamak Thagatpa Phongdokli. 10 Service, Sound Amasung, Technical Support Pibira Kibasing Yauna, Itihasik Oiraba Thoram Adubu, State Amasung, National Media Housing na Mafungfana coverage toduna miyamda mayek sengna khanghanaba honabada achoba thodang laukiba adugi damaktasu thagatli. Thoram aduda wangang loi taramapanna irang asi loisenduna lamdam asida santi amasung security leinaba makhoigi oiba opinion kaya phongduklamkhiba amasung thoram aduda tinkhiba miyoi singa punna mapungfaba warep ama launaba honabada mateng pangkhiba adugi damaktasu thagatli. Kokomina Fongdokibagi Matung Inna Hauzik Toliba Irang Asida Laikidraba Sengi Mapamda Ikai Kumnabu Utpa Oina Amasung Makoigi Tawaina Santi Oina Lainurna Bagi Damakta Kangla Nongpok Thongda Candle Light Katkiba Aduda Saruk Yanaba Kangan Kibagi Matung Inna Miwe Kayana Saruk Ya Kiba Adugi Damakta Su Thagatli. Loinana Convention Aduda Laukiba Warep Adu Mari Lenaba Authorities Singda Takshinduna Lamdam Asida Santi Amasung Justice Puraknaba Mathau Taba Thabak Sing Lokhatkani Hairi. Ex-CM Birena President Oiringeida Sri Sri Govindaji Temple Semkat Sagatpada Quality Control Tawdana Thabak Tawramle Haina Varis Sarmana Phongdorakli. Ex-Minister Nongthombam Birena Sri Sri Govindaji Temple Board ki President Oina Puringai Matamda Sri Sri Govindaji Temple Semkat Sagatpagi Thabak Paikhalambada Asoiba Kaya Yawbaga Loinana Quality Control Tawdana Thabak Tawrambadagi Lai Khuramba Lakpa Praja Miyamda Khudong Chadaba Kaya Mayokna Hale. Loinana Praja Section Kaya dagi complaint Kaya Lakle Haina Sri Sri Govindaji Temple Board ki Section Officer ki Taupuriba M. Varis Sarmana Phongdokre. Wafam asi ngarang Sri Sri Govindaji Temple Board ke office ta pangthokiba paupi mifam amada varis na phongdokhibani mahan amakhata na hai Manipur gi Chief Minister oiramba miyoi asina Sri Sri Govindaji Temple Board ki president su oirambana Sri Sri Govindaji Temple asibu Keystone Koba Construction Company amada semgat sagatpagi thabak taholamki hiram asigi matangda Sri Sri Govindaji Temple Board ki miyoi amata tanaramdana matamdugi board ki president oina thopukhiba ex-CM na angam athoni haidana power sizinaraga Keystone Construction Company da semgat sagatpagi thabak paikhathanki masina maram oidana semgat sagatpagi thabak paikhatpa matamda quality control tawdana thika gi mawongda thabak tawramadagi hauzik asoiba kaya yaure haiki
Mahakna Makhatana Hai Sri Sri Govindaji Temple Board ke President Oiramba ex Chief Minister na Chucha Maharaj ki matamdagi Govindaji Temple Board asida leiramdaba anoba gate ani sajilamba asina lai khuramba lakpa miyamna chathok chasin tawbada nungaitaba kaya paihukna halei nong tarakpa matamda leikhom leinang thoktuna lambi chatpa yadre Maram mayam asina Govindaji Temple Board asi nongmanomagi kangkhong chaiba horakle Keystone quality control tawdana thabak toramba asi amuk hanna semjin binaba haizarabasu ngasi phawba thabak oina pangthoktana leire hari Mahakna Makhatana phongdokibada masida natana heritage ki mafam amasu oiriba Govindaji Temple asi mahausagi leijaramba saktamdagi semdokpa haiba asi Temple Board ki RR dasu yaude Govindaji Temple asi Maharaj Kambir Singh na saramlabasu ningthogi photo amadi maming ngasi phawba temple asida miyam mamangda puthoktuna thetri niyamgi wangwada Temple Board ki luchingba ama oiraga tawningbada tawkhibana mahaki phangpham thokpa hauzik phanglibani laigi mafam asida angam athawni haiduna rajniti tawshinbirakanu center gi leaders singna yanabani haiduna laigi mafam asida tat tawbiganu haiki Mahakna Makhatana phongdokibada Temple Board asi chalainaba lengakna kaitharakpa senfam lupa lakh kontra asi hauzik phawba kaithokpa yadabadagi Temple Board asi chalaibada awaba oiduna leire maduna mari nainaba department na miyeng changbiduna athuba matamda sel kaithokpa yahanbiyu loinana Govindaji Temple asi semgat sagatpada Keystone Construction Company na asoiba kaya yauriba asisu athubada sembiyu haina phongdorakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada marueba paw amuka hana pizari Manipur gi political gi charangnaba phibam gi matangda governor ga unarure athubada miyam gi lengak ama laklagani haibagi thajabal lei haina speaker na phongdorakli Irang asi maitei phurupna matam chana mikap thoklamlabadi phibam asi yoramdaba yai haina Arun Kumar na phongdokrai New Delhi na Pakistan gi water supply da apanba piba amasung military strike chatharaklabadi nuclear weapon phawba sizinagani haina Pakistanna phongdorakli Matang asida Loyalam E-PAO na ayuki pau piba loizari tabiriba khudimakko amuka hana khurujari